ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯥꯟꯊꯣꯛꯆꯕ ꯋꯦꯕ ꯁ꯭ꯇꯣꯔꯤ ꯁꯤꯔꯤꯁ ꯂꯃꯟꯒꯤ 11ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯁꯅꯥꯔꯩ, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯥꯝꯍꯩꯕ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯗꯨ ꯄꯨꯟꯅ ꯇꯥꯔꯒ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯗ ꯆꯃꯝꯅꯕ ꯈꯔ ꯌꯥꯎꯔꯤꯗꯣ ꯈꯪꯃꯤꯟꯅꯅꯕ ꯂꯣꯏꯕ ꯐꯥꯎꯗꯪꯗꯤ ꯇꯥꯕꯤꯌꯨ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯆꯕꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯃꯌꯥꯝꯗ ꯆꯃꯝꯅꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯖꯨꯂꯤ ꯉꯛꯅ, ꯅꯪ ꯗꯥ ꯄꯥꯝꯍꯩ ꯅꯠꯇ꯭ꯔꯣ? ꯑꯩ ꯖꯨꯂꯤꯅꯦ, ꯅꯤꯝꯂꯕꯥꯁꯇ ꯇꯝꯂꯝꯕꯗꯣ꯫ ꯑꯩ ꯈꯪꯂꯣ ꯗꯥ ꯄꯥꯝꯍꯩ? ꯄꯥꯝꯍꯩꯕꯅ, ꯑꯣ ꯈꯪꯉꯦ, ꯑꯩꯁꯨ ꯅꯪꯁꯦ ꯎꯈ꯭ꯔꯒꯨꯝ ꯇꯧꯋꯦ ꯈꯜꯂꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ ꯈꯨꯗꯤꯡꯒꯤ ꯅꯣꯏ ꯄꯥꯔꯇꯤ ꯉꯥꯏꯔꯒ ꯂꯛꯅꯕꯗꯣ꯫ ꯖꯨꯂꯤꯁꯨ ꯅꯣꯛꯏ꯫ ꯀꯩꯅꯣ, ꯅꯪꯕꯨ ꯅꯨꯄꯥ ꯑꯣꯜꯂꯝꯗꯥꯏꯅꯦ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯁꯝꯒ ꯈꯔ ꯁꯥꯡꯂꯝꯃꯤ, ꯐꯅꯦꯛꯀ ꯁꯦꯠꯇꯅ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦꯅꯦ꯫ ꯅꯁꯛꯇꯨꯅꯒ ꯅꯨꯄꯤ ꯑꯣꯟꯕꯗꯒꯤꯗꯤ ꯈꯨꯐꯖ ꯑꯃ, ꯉꯥꯎꯒꯦ ꯇꯧꯔꯦꯀꯣ ꯑꯩ꯫ ꯖꯨꯂꯤꯅ, ꯆꯣꯍꯦ ꯄꯛꯇꯦ꯫ ꯕꯤꯅꯥ ꯐꯣꯟ ꯋꯥꯔꯤ ꯂꯣꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯄꯥꯝꯍꯩꯕ, ꯃꯁꯦ ꯅꯇꯩꯃꯅꯤ꯫ ꯄꯥꯝꯍꯩꯕ ꯉꯛꯅ ꯖꯨꯂꯤꯗ ꯌꯦꯡꯉꯤ꯫ ꯏꯇꯩꯃ? ꯖꯨꯂꯤꯗ ꯑꯣꯟꯁꯤꯜꯂꯒ, ꯖꯨꯂꯤꯌꯦ, ꯏꯕꯨꯡꯉꯣꯁꯤꯅ ꯄꯥꯝꯍꯩꯕ, ꯅꯪ ꯗꯥ ꯁꯅꯥꯇꯣꯝꯕꯒꯤ ꯃꯅꯥꯎꯄꯥꯅꯤ꯫ ꯖꯨꯂꯤꯅ, ꯍꯌꯥ, ꯗꯥ ꯄꯥꯝꯍꯩ, ꯅꯪ ꯑꯩꯈꯣꯏ ꯗꯥ ꯁꯅꯥꯒꯤ ꯃꯅꯥꯎꯄꯥ ꯏꯅꯥꯎꯕꯔꯣ? ꯌꯥꯝ ꯄꯛꯇꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯥꯗ ꯑꯉꯥꯡ ꯀꯞꯂꯩ꯫ ꯏꯆꯥ ꯇꯨꯝ ꯍꯧꯒꯠꯂ ꯃꯥꯜꯂꯦ꯫ ꯏꯟꯗꯣꯝꯆꯥ, ꯑꯩ ꯑꯝꯇ ꯌꯦꯡꯕꯤꯔꯨꯈꯤꯒꯦ꯫ ꯗꯥ ꯄꯥꯝꯍꯩ ꯐꯝꯂꯝꯃꯨꯀꯣ꯫ ꯖꯨꯂꯤ ꯆꯪꯈꯤꯕꯒ ꯄꯥꯝꯍꯩꯕꯅ, ꯏꯃꯥ, ꯖꯨꯂꯤꯗꯨꯕꯨ ꯇꯥꯃꯣꯒꯤ ꯅꯨꯄꯤ? ꯃꯥꯅꯤ, ꯀꯩꯗꯧꯔꯒꯦ? ꯊꯤꯅ ꯑꯉꯥꯡ ꯅꯠꯇ꯭ꯔꯣ ꯃꯥꯗꯤ? ꯑꯩꯅ ꯐꯥꯎ ꯗꯃꯥꯗ ꯍꯜꯂꯝꯅꯤ꯫ ꯑꯩꯅ 12 ꯇꯝꯕꯗ ꯃꯥꯗꯤ ꯀ꯭ꯂꯥꯁ 8, 9 ꯑꯃ ꯇꯝꯕꯅꯦ꯫ ꯅꯨꯄꯥꯗꯧꯅ ꯂꯩꯔꯝꯕꯗꯨꯅ ꯀꯃꯥꯏꯅꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗ? ꯕꯤꯅꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯄꯥꯝꯍꯩꯕꯗ ꯂꯤ꯫ ꯑꯉꯥꯡꯁꯦ ꯌꯥꯎꯕꯗꯒꯤ ꯅꯨꯄꯤꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯁꯤꯅꯤ꯫ ꯖꯨꯂꯤꯁꯨ ꯑꯉꯥꯡꯗꯨ ꯂꯛꯅꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯣ ꯅꯨꯡꯁꯤꯌꯦ, ꯃꯇꯨꯝꯅꯦ꯫ ꯇꯣꯛꯑꯣ, ꯀꯅꯥꯅ ꯏꯆꯥꯗ ꯆꯩꯔꯤꯕ? ꯃꯃꯥ ꯐꯨꯒꯦꯅꯦ꯫ ꯕꯤꯅꯥꯅ, ꯀꯗꯥꯏ, ꯏꯁꯨꯗꯣ ꯕꯨꯕꯣꯛ ꯀꯣꯝꯊꯣꯛꯀꯦ꯫ ꯅꯣꯏ ꯀꯀꯥꯅꯁꯨ ꯏꯁꯨꯒꯤ ꯗ꯭ꯔꯦꯁ ꯂꯩꯔꯛꯏ ꯍꯥꯏꯕꯅꯤ꯫ ꯖꯨꯂꯤꯅ, ꯗꯥ ꯄꯥꯝꯍꯩ, ꯏꯆꯥꯒꯤ ꯗ꯭ꯔꯦꯁ ꯂꯩꯔꯛꯄ꯭ꯔꯣ? ꯍꯩ, ꯃꯤꯡꯒꯧꯗꯨ ꯑꯣꯟꯅꯔꯦꯅꯦ꯫ ꯑꯗꯨꯗꯤ ꯄꯥꯝꯍꯩ ꯀꯧ ꯇꯥꯔꯦꯗꯅ꯫ ꯄꯥꯝꯍꯩꯕ ꯅꯣꯛꯂꯒ, ꯑꯁ ꯕꯤꯠ ꯌꯥꯎꯗꯦꯍꯦ, ꯑꯉꯥꯡ ꯅꯉꯣꯟꯗ ꯏꯊꯩꯃ ꯀꯧꯗꯣꯏꯁꯦ꯫ ꯇꯟꯖꯥꯗꯨꯗ ꯔꯥꯃꯦꯁꯨ ꯍꯟꯖꯤꯜꯂꯛꯏ꯫ ꯄꯄꯥ, ꯌꯦꯡꯉꯣꯇꯣ, ꯑꯩꯈꯣꯏ ꯗꯥ ꯁꯅꯥꯒꯤ ꯃꯅꯥꯎꯄꯥ ꯄꯥꯝꯍꯩꯅꯦ ꯃꯥꯁꯦ꯫ ꯑꯣ, ꯏꯆꯥ ꯌꯧꯔꯛꯑꯦꯗꯅ꯫ ꯐꯔꯦ, ꯅꯇꯩꯃꯅ ꯅꯪꯒꯤ ꯀꯥ ꯁꯦꯡꯗꯣꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯏꯆꯥ ꯊꯣꯛꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯑꯗꯣ ꯅꯪꯕꯨ ꯃꯈꯥ M.Com ꯇꯝꯊꯈꯤꯗꯣꯏꯔꯥ? ꯄꯥꯝꯍꯩꯕꯅ, ꯄꯥꯕꯨꯡ, ꯇꯝꯊꯔꯔꯣꯏꯗ, ꯁꯨꯝ ꯁꯤꯗ ꯇꯧꯕ ꯌꯥꯕ ꯕꯤꯖꯤꯅꯦꯁ ꯈꯔ ꯌꯦꯡꯂꯒꯦ꯫ ꯔꯥꯃꯦꯅ, ꯑꯗꯨꯗꯤ ꯏꯄꯥꯒꯤ ꯊꯕꯛꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯏꯆꯥꯅ ꯁꯦꯟꯅꯕ ꯇꯥꯔꯦ꯫ ꯏꯄꯥꯗꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯁꯦ ꯏꯇꯣꯝꯇ ꯍꯣꯠꯅꯕꯁꯦ ꯀꯣꯛ ꯁꯥꯔꯦ꯫ ꯃꯤꯇꯣꯞꯅ ꯇꯧꯍꯟꯈꯤꯕꯁꯨ ꯏꯄꯥꯅ ꯀꯌꯥ ꯄꯥꯝꯗꯦ꯫ ꯁꯅꯥꯇꯣꯝꯕꯒ ꯅꯪꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯅꯨꯃꯤꯗꯥꯡꯗꯣ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ꯫ ꯕꯤꯅꯣꯅ, ꯇꯥꯏꯉꯣ, ꯖꯨꯂꯤ ꯑꯩꯈꯣꯏꯅꯤꯅ ꯀꯩꯗꯧꯉꯩ ꯑꯥꯗ ꯆꯠꯀꯗꯕ? ꯂꯥꯛꯂꯤꯕ ꯃꯟꯗꯦꯁꯤꯗ ꯆꯠꯂꯣ꯫ ꯇꯤꯀꯦꯠꯇꯤ ꯀꯛꯇ꯭ꯔꯤ꯫ ꯑꯦꯗꯃꯤꯁꯟꯒꯤ ꯀꯩꯒꯤ ꯄꯨꯂꯞ ꯉꯥꯡꯅꯕꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯖꯨꯂꯤ ꯅꯨꯡꯉꯥꯏꯇꯅ, ꯑꯁ, ꯑꯩꯅ ꯁꯤꯗ ꯁꯨꯝ ꯇꯝꯃꯒꯦ ꯍꯥꯏꯔꯒ ꯅꯣꯏꯁꯦ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕꯩ ꯖꯥꯠꯅꯤꯅꯦ꯫ ꯏꯆꯥꯊꯣꯏꯕꯤ, ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇꯦꯅꯦ, ꯇꯉꯥꯏ ꯐꯗꯅ ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯆꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯄꯄꯥ, ꯑꯗꯨꯗꯤ ꯗꯥ ꯁꯅꯥꯁꯨ ꯄꯨꯈ꯭ꯔꯒꯦ꯫ ꯏꯇꯥꯎ ꯏꯅꯥꯎ ꯄꯨꯟꯅ ꯂꯩꯕꯅ ꯐꯩ, ꯃꯤꯅ ꯀꯥꯔꯟ ꯇꯥꯔꯛꯇꯅꯕ꯫ ꯁꯅꯥꯇꯣꯝꯕ ꯏꯀꯥꯏꯕꯅ ꯆꯥꯛꯇꯣ ꯍꯥꯏ꯫ ꯄꯥꯝꯍꯩꯕꯗꯤ ꯇꯨꯃꯤꯟꯅ ꯊꯤꯛ ꯅꯣꯛꯏ꯫ ꯅꯗꯣꯝꯆꯥꯒ ꯆꯠꯀꯗꯕꯅꯤ, ꯑꯉꯥꯡꯁꯨ ꯄꯨꯗꯣꯏꯅꯤ, ꯀꯅꯥꯝꯇꯅ ꯀꯥꯔꯟ ꯇꯥꯔꯛꯂꯣꯏ꯫ ꯑꯁ, ꯑꯩꯁꯨ ꯏꯗꯣꯝꯆꯥꯁꯨ ꯆꯠꯈ꯭ꯔꯗꯤ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯕꯤꯗꯣꯏꯕ?
ꯃꯗꯨꯒꯤꯗꯤ ꯏꯄꯥꯅ ꯂꯣꯏꯅꯃꯛ ꯁꯤꯜꯂꯒꯦ ꯌꯥꯔꯦꯅꯦ. ꯎꯄꯥꯏ ꯂꯩꯇ ꯖꯨꯂꯤ ꯆꯠꯅꯤꯡꯗ꯭ꯔꯁꯨ ꯆꯠꯄ ꯇꯥꯔꯦ. ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯅꯤ. ꯁꯅꯥꯇꯣꯝꯕꯁꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯗꯦ. ꯆꯠꯈꯤꯅꯤꯉꯥꯏꯗꯨꯅ ꯈꯥꯝꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯁꯨ ꯂꯩꯇꯦ. ꯅꯨꯡꯁꯤꯔꯕ ꯃꯆꯥꯗꯣ ꯃꯇꯝ ꯀꯨꯏꯅ ꯎꯕ ꯐꯪꯂꯔꯣꯏ ꯈꯟꯕꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ. ꯖꯨꯂꯤꯅ ꯄꯝꯂꯤꯕ ꯑꯉꯥꯡꯗꯨꯒꯤ ꯃꯈꯨꯠꯇꯨꯗ ꯅꯥꯟꯗꯨꯅ, "ꯖꯨꯂꯤ, ꯑꯩꯈꯣꯏ ꯑꯕꯦꯁꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯎꯕ ꯐꯪꯂꯔꯣꯏꯀꯣ. ꯅꯪ ꯑꯉꯥꯡꯁꯦ ꯀꯥꯞꯍꯟꯒꯅꯨꯀꯣ." "ꯄꯥ, ꯄꯥ." ꯖꯨꯂꯤꯅ, "ꯍꯌꯥ, ꯑꯕꯦꯁꯦ, ꯗꯥꯁꯅꯥ ꯅꯪꯕꯨ ꯀꯧꯔꯦ ꯇꯨ." "ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ, ꯃꯆꯤꯜ ꯃꯆꯥꯁꯦ ꯃꯄꯥꯒꯤ ꯃꯆꯤꯟ ꯃꯥꯜꯂꯗꯅ ꯀꯌꯥꯝ ꯐꯖꯔꯤꯅꯣ ꯌꯦꯡꯉꯣ ꯃꯤꯗ." "ꯅꯪꯕꯨ ꯑꯩꯁꯦ ꯌꯥꯝ ꯃꯁꯛ ꯊꯤ ꯀꯥꯏꯅ ꯅꯣꯛꯅꯔꯝꯗꯥꯏꯅꯦ, ꯑꯗꯨꯒ ꯑꯩ ꯃꯥꯜꯂꯒ ꯐꯖꯔꯤꯕ." "ꯅꯍꯥꯟꯋꯥꯏꯗꯤ ꯗꯗꯥ ꯅꯪꯁꯦ ꯌꯥꯝ ꯊꯤꯔꯝꯃꯦ. ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤꯅ ꯐꯖꯔꯦ. ꯅꯨꯡꯁꯨ ꯅꯨꯡꯁꯤꯕꯅ." "ꯖꯨꯂꯤ, ꯅꯪꯁꯦ ꯌꯥꯝ ꯉꯥꯎꯏꯀꯣ." "ꯑꯗꯣ ꯑꯥꯗ ꯃꯤꯔꯝꯗ ꯂꯩꯕꯗꯗꯤ ꯅꯪꯒꯤ ꯉꯥꯎꯕ ꯃꯤ ꯀꯣꯏꯗꯕꯒꯤ ꯑꯃꯗ ꯗ꯭ꯔꯣ ꯗ꯭ꯔꯣ ꯇꯧꯕꯗꯣ ꯇꯧꯅꯨꯀꯣ." "ꯇꯧꯔꯣꯍꯦ, ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ. ꯗꯗꯥꯗꯤ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯖꯗꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯑꯩ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯏꯔꯥꯡ ꯇꯧꯁꯟꯕꯅꯤ." "ꯍꯣꯏꯕ, ꯑꯩꯉꯣꯟꯗꯗꯤ ꯇꯧꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯌꯥꯝ ꯂꯦꯝꯅ, ꯋꯥꯒ ꯌꯥꯝ ꯉꯥꯡꯗꯕꯤ ꯏꯪꯖ ꯇꯞꯆꯕꯤꯗꯣ ꯄꯥꯝꯃꯤ. ꯅꯁꯝꯒꯗꯣ ꯁꯥꯡꯍꯜꯂꯒ ꯐꯅꯦꯛꯀꯗꯣ ꯆꯣꯟꯅ ꯁꯦꯠꯂꯒ ꯆꯟꯗꯣꯟ ꯊꯤꯟꯗꯨꯅ ꯂꯩꯗꯨꯅ ꯄꯥꯝꯃꯤ. ꯅꯠꯇ꯭ꯔꯗꯅ ꯒꯥꯒꯥ ꯋꯥ ꯋꯥ ꯂꯥꯎꯕꯤ ꯑꯐꯥꯎꯕꯤꯗꯣ ꯑꯩꯗꯤ ꯍꯩꯅꯗꯦ. ꯑꯩꯗꯤ ꯈꯨꯡꯒꯪ ꯅꯨꯄꯥꯅꯤꯅ ꯈꯨꯡꯒꯪꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯆꯦꯜꯂꯤꯗ." ꯖꯨꯂꯤꯅ, "ꯑꯩꯕꯨ ꯄꯥꯝꯕꯤꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯑꯩꯗꯤ ꯁꯝꯁꯨ ꯁꯥꯡꯗꯦ, ꯌꯥꯌꯥ ꯂꯥꯎꯏ. ꯌꯥꯔꯦ, ꯉꯁꯤꯗꯒꯤ ꯂꯦꯝꯃꯅꯤ ꯑꯩ ꯅꯨꯄꯥꯅ ꯄꯥꯝꯕꯤꯅꯕ ꯑꯩꯁꯨ." ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯑꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ. ꯁꯅꯥꯇꯣꯝꯕ ꯃꯅꯤꯡꯗꯒꯤ ꯖꯨꯂꯤꯕꯨ ꯀꯣꯟꯁꯤꯜꯂꯒ, "ꯖꯨ." ꯖꯨꯂꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦ. "ꯖꯨꯂꯤ, ꯁꯥꯎꯔꯤꯔꯣ? ꯁꯦ, ꯑꯩ ꯅꯪ ꯄꯥꯝꯗꯦ ꯍꯥꯏꯗꯦꯃꯤ. ꯑꯩꯒꯤ ꯅꯨꯄꯤꯗ ꯑꯩꯅ ꯇꯧꯍꯟꯅꯤꯡꯕꯗꯣ ꯍꯥꯏꯕꯅꯦꯕ. ꯁꯦ, ꯑꯩꯉꯣꯟꯗ ꯌꯦꯡꯂꯣ. ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝ ꯈꯠꯂꯣꯕ." ꯃꯁꯛꯁꯤꯒ ꯁꯥꯎꯒꯦ ꯈꯟꯕꯁꯨ ꯉꯝꯗꯦ. "ꯑꯗꯣ ꯗꯗꯥ, ꯅꯪ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯝꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯀꯣ." "ꯀꯣꯏꯖꯔꯣ, ꯀꯣꯏꯖꯔꯣ. ꯃꯤ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯂꯩꯖꯔꯁꯤꯗ ꯀꯅꯥ ꯀꯣꯏꯔꯨꯗꯣꯏꯕ? ꯅꯪꯗꯪꯅꯤ ꯅꯃꯤꯠ ꯉꯥꯎꯒꯅꯣ ꯑꯥꯗ. ꯑꯩꯒꯤꯁꯨ ꯊꯋꯥꯏꯒꯤ ꯊꯋꯥꯏ ꯂꯩꯖꯔꯕꯗꯣ, ꯑꯗꯨꯅ ꯃꯤꯠꯀ ꯉꯥꯎꯖꯔꯣꯏ." ꯁꯅꯥꯇꯣꯝꯕ ꯖꯨꯂꯤꯒ ꯀꯣꯟꯁꯤꯟꯅꯩ. ꯇꯟꯖꯥꯗꯨꯗ ꯑꯉꯥꯡꯗꯨ ꯍꯧꯅ ꯀꯞꯂꯩ. ꯖꯨꯂꯤꯅ, "ꯄꯄꯥ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" ꯔꯥꯃꯦꯅ, "ꯊꯣꯏ, ꯏꯄꯥꯕꯨ ꯌꯦꯡꯁꯤꯟꯕ ꯃꯤ ꯌꯥꯝꯅ ꯂꯩꯔꯕ ꯃꯥꯜꯂꯤ. ꯄꯨꯂꯤꯁꯇ ꯄꯥꯎ ꯖꯥꯖꯥ ꯇꯝꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯍꯣꯟꯕ ꯒꯥꯔꯤꯒꯤꯁꯤꯡꯗ ꯄꯨꯂꯤꯁꯅ ꯌꯥꯝ ꯇꯣꯏꯅ ꯆꯤꯡꯅꯅ ꯆꯦꯛ ꯇꯧꯏ. ꯍꯟꯗꯛ ꯑꯅꯧꯕ DSP ꯑꯉꯥꯡ ꯑꯃ ꯌꯥꯎꯏ. ꯃꯗꯨ ꯏꯄꯥꯗ ꯂꯥꯟꯅ ꯂꯧꯕ ꯃꯥꯜꯂꯤ. ꯅꯣꯡꯃꯁꯨ ꯑꯩꯈꯣꯏ ꯄꯥꯝꯃꯩꯒꯤ ꯒꯥꯔꯤ ꯐꯥꯖꯤꯟꯗꯅ ꯇꯧꯏ." "ꯑꯦ, ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ? ꯃꯥꯒꯤꯗꯣ ꯄꯩꯁా ꯄꯥꯝꯕꯒꯤ ꯑꯣꯏꯔꯝꯒꯅꯤ." "ꯖꯨꯂꯤ, ꯍꯟꯗꯛꯇꯤ ꯏꯄꯥ ꯃꯊꯥ ꯌꯥꯝ ꯁꯥꯏ. ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕ ꯀꯣꯜꯀꯇꯥꯒꯤ ꯗꯤꯂꯔꯗꯨꯁꯨ ꯄꯨꯟꯕ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯄꯄꯥ, ꯃꯊꯥ ꯁꯥꯗꯅꯕ ꯐꯤꯒꯤ ꯗꯨꯀꯥꯟꯗꯣ ꯇꯣꯛꯊꯣꯛꯑꯣ. ꯐꯥꯔꯃꯥꯁꯤꯒꯨꯝꯕ ꯒ꯭ꯔꯣꯁꯔꯤꯗꯨꯃ ꯈꯛꯀ ꯇꯧꯔꯣ. ꯑꯇꯩ ꯐꯥꯝꯒꯨꯝꯕꯁꯤꯡꯗꯣ ꯇꯧꯔꯨꯔꯅꯨ." "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ. ꯃꯣꯔꯦꯗ ꯍꯣꯇꯦꯜ ꯑꯃ ꯁꯥꯒꯠꯀꯦ ꯈꯜꯂꯤ. ꯅꯪꯅ BBA ꯇꯝꯕ ꯂꯣꯏꯕꯒ ꯍꯣꯇꯦꯜꯗꯨ ꯅꯪꯅ ꯁꯤꯟꯅꯅꯕ. ꯏꯄꯥꯅ ꯄꯣꯊꯥꯅ ꯂꯩꯔꯒꯦ ꯈꯜꯂꯤ." "ꯄꯄꯥ, ꯑꯩ ꯍꯟꯗꯛ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯁꯨꯇꯤ ꯊꯣꯛꯂꯛꯀꯅꯤ." "ꯍꯣꯏ ꯍꯣꯏ, ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯜ ꯐꯖꯍꯟꯗ꯭ꯔꯗꯤ ꯊꯣꯛꯂꯛꯄ ꯌꯥꯔꯣꯏꯀꯣ. ꯏꯁꯨꯗꯤ ꯀꯝꯗꯧꯔꯤ?" "ꯍꯣꯏ ꯄꯄꯥ, ꯐꯖꯍꯟꯒꯦ. ꯄꯄꯥ, ꯅꯁꯨꯗꯣ ꯈꯨꯅꯨꯡꯁꯤ ꯑꯃ. ꯄꯨꯄꯨ, ꯄꯄꯥ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤ." "ꯍꯥ, ꯑꯩꯕꯨꯁꯨ ꯁꯣꯜꯂꯤꯕ ꯏꯁꯨꯅ? ꯍꯟꯗꯛ ꯆꯪꯂꯛꯀꯦ ꯏꯆꯥꯒꯤ ꯃꯅꯥꯛꯇ." "ꯍꯣꯏ ꯄꯄꯥ, ꯗꯥ ꯁꯅꯥꯁꯨ ꯄꯨꯕꯤꯔꯛꯑꯣ. ꯄꯄꯥꯒ ꯗꯥ ꯐꯝꯃꯩꯕꯒꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦ. ꯗꯥ ꯁꯅꯥꯗꯤ ꯁꯨꯄꯨ ꯄꯨꯔꯛꯇꯦ ꯅꯣꯏꯗꯤ." "ꯍꯣꯏ ꯍꯣꯏ, ꯄꯨꯕꯤꯔꯛꯀꯦ.
Masu somda dukansingse senabada mathau chilini. Ai sauradi yum sa thokcharakani ko. Hey, ngoksunano, purake hairidana. Magi nupase onthongna su nungsikre tawrise. Nungsidradi kaino. Dasana, FB da yarise kaino. Akoi papa heroin KG amaga konana phai haise chumabo. Aidi comment mayam se pabada ware. Akoi papa di aduguma mi natiye. Makhoina piriba comments to ai mi haningi. Sana tomba mathasana. Julie. Ai kai haidunu khangre. DSP ningthem do yam sathi bani. Mana wek party adum khudakta media yobani. Akoi inawba chakhri haina ba pabungna. Aduguma tarungani haibadi ai thajade. Thajade haino pabungdi tawde hayo. Adu kuina aina piklingai degi dukal hangduna lakpa papa nongmata afataba arolba kabar taroktri. Ai yumda tholake dasana. Madugi DSP to nanganglido arhan bani. Akoi papa bu mana senare kuire kaina. Yam chawba arolba kabar tabo mini hairido kaino. Julie, nang exam thadana tholakpa yaroi. Pabung ka shutawri. Rame drug kabarga mari lainana DSP ningthemna phaduna jail da thamki. Social media singda Rame bu thina nganaki. Jail da Rame gi masa sonjelakpadagi medical ground da mabu bail da thadoraki. Julie su BBA loiduna yumda tholaklai. Rame di ikaibadagi yumdagi thoktre. Magi karbar pumba pamaibana ayamba senare. Sanatombo su pangalgi thabak singdari hone. Atai hisab suba dealer singa pau phongna ba pumbadi pamaibana tawre. Julie di mapagi seba tawje. Papa hidak sisa. Papa nanga dumain tawgono. Nasubu aibu karimta nuksiba phawdrabro. Kaigino machi da tumin layirdubo. Papa thawdok to karamna thokrino. Rame mathwai nungaitana kaplaga. Thoi, papa kemta khangthi. Moregi sagaliba hotel do yengba chaluraga halakpada police na agi gari check tawbada number 4 da yawarambani. Ai manga chap manaki. Aina dukuina garbar taroklisi da maduguma phataba thabakto tawge khankhide. Kanana kamdong na agi gari da hablamnibido ai khangde. Miyamna ingona yengde biningse arhan bani thoi. Papa, hawkre. Nongma natradi nongmadi papa lande haise miyamna utkadabani. Icha thoi, papa hingingdre. Imanaba singi mamangda, laikai sigi mamangda ai maisi utpa ngamaroi. Papa, nang adumai haigano. Tanjaduda pamaiba changni. Rame mapido taithoi. Pabong, aina haijaba thabak sizinanaba anobo mi khara lobogi wafamdo kamdosige. Ramena pamaiba nayambaga nangana phani khanbado adum toro. Ipa gidi yai. Pamaiba nokpe toraga hoi pabong. Itaima aigidi cha khapirono. Ai imanabagida party ama leire. Hoi. Mathangi ayukni. Dada papa do ngasigi kadagi thorokpude. Dasana amta yengbirugero. Ai Abe se school chatpagi lushinbiramge. Bahansu laklani tawrise. Julie, ai pabungi matawse yengba ngamde. Pumnamakse miyoi kharagi khut yarongadra chingnari. Ai di DSP ningthemga amuktang unaraga wari saningli. Magadi garige. Mana media da ngangkiba wangangdunani papana heni kaikrisi. Asigumba mahiksingse maru pukna muthakkadabani kaina. Sana tomba Rame gi kada changduna Rame baudui. Pabong. Rame pakhum amata pirakte. Mamaido inthokhlubada masado sok tari. Sana tomba pakhana lawe. Pabong. Julie hana dawna ilang-langba ingangawba pumnamak mangre. Mapabong Rame bu ningsing laga pena kapjay.
ꯑꯋꯥꯕ ꯀꯔꯤꯅꯣ ꯈꯪꯂꯝꯗꯕ ꯄꯨꯟꯁꯤꯗꯣ ꯉꯁꯤꯗꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯂꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯣ ꯁꯅꯥꯇꯣꯝꯕꯅ ꯊꯦꯝꯖꯤꯟꯕꯤ ꯃꯆꯥ ꯔꯣꯖꯤꯒꯤ ꯃꯇꯧꯗ ꯑꯋꯥꯕ ꯈꯔꯗꯤ ꯀꯥꯍꯜꯂꯤ꯫ ꯁꯅꯥꯇꯣꯝꯕꯅ ꯏꯅꯥꯎꯕ ꯉꯥꯏꯈꯣ ꯋꯥ ꯍꯥꯏꯒꯦ꯫ ꯄꯥꯝꯍꯩꯕꯅ ꯇꯥꯃꯣ ꯑꯩ ꯊꯕꯛ ꯂꯩ ꯀꯣꯟꯅ ꯍꯥꯏꯔꯣ, ꯗꯦꯜꯂꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯈꯔ ꯊꯨꯡꯂꯒꯗꯕꯗꯣ ꯑꯣꯛꯄ ꯆꯠꯂꯨꯗꯣꯏꯅꯦ꯫ ꯃꯇꯝꯁꯦ ꯉꯜꯂꯤ, ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯕꯗꯤ ꯅꯪꯒꯅꯤꯗꯅ꯫ ꯄꯥꯝꯍꯩꯕ ꯁꯣꯐꯥꯗ ꯐꯝꯊꯩ꯫ ꯍꯥꯏꯒꯗꯕꯗꯣ ꯁꯠ ꯍꯥꯏꯔꯣ꯫ ꯏꯅꯥꯎꯕ ꯅꯪꯒꯤ ꯁꯪꯒꯁꯦ ꯅꯪꯒꯤ ꯄꯨꯜꯂꯤꯕ ꯃꯤꯁꯤꯡꯁꯦ ꯅꯌꯥꯝꯕ ꯈꯔ ꯄꯥꯝꯗꯦ꯫ ꯄꯥꯝꯍꯩꯕꯅ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯗꯨꯀꯥꯟꯒꯤ ꯍꯥꯟꯅ ꯊꯅꯝꯕ ꯃꯤꯁꯤꯡꯁꯨ ꯅꯪꯅ ꯂꯣꯏꯅ ꯁꯤꯟꯗꯣꯛꯂꯦ꯫ ꯍꯣꯇꯦꯜꯒꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯤꯊꯔꯛꯑꯦ꯫ ꯄꯥꯕꯨꯡꯅ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯁꯤꯡꯁꯨ ꯑꯌꯥꯝꯕꯅ ꯀꯥꯏꯅꯔꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯧ ꯁꯥꯗꯦ꯫ ꯅꯃꯥꯟꯅꯕ ꯃꯊꯣꯡ ꯈꯪꯗꯕ ꯃꯌꯥꯝ ꯌꯨꯝꯁꯤꯗ ꯄꯨꯠꯁꯤꯜꯂꯒ ꯄꯥꯔꯇꯤ ꯇꯧꯕ ꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯦ ꯑꯩ ꯍꯩꯅꯗꯦ꯫ ꯇꯥꯃꯣ ꯑꯩꯁꯨ ꯃꯤꯅꯤ, ꯄꯥꯈꯪꯅꯤ, ꯈꯔꯁꯨ ꯂꯥꯡꯗ꯭ꯔꯗꯤ, ꯑꯗꯨꯒ ꯀꯔꯕꯥꯔꯁꯤꯗꯤ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯑꯩꯅ ꯍꯣꯠꯅꯔꯤꯕ ꯁꯥꯔꯤꯕ ꯃꯊꯥ ꯇꯥꯃꯣꯗꯤ ꯀꯗꯥꯏ ꯈꯪꯒꯗꯒꯦ? ꯑꯩꯁꯨ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯤ ꯄꯨꯁꯟꯕꯁꯦ ꯇꯥꯃꯣꯅ ꯌꯥꯅꯤꯡꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯗꯤ ꯃꯤꯇꯣꯞꯅꯤ, ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯛ ꯂꯩꯇꯦ, ꯁꯤ ꯅꯠꯇ꯭ꯔꯣ ꯇꯥꯃꯣꯅ ꯐꯣꯡꯗꯣꯛꯅꯤꯡꯉꯤꯁꯦ? ꯐꯔꯦ ꯏꯃꯥ ꯏꯆꯥ ꯆꯠꯈ꯭ꯔꯒꯦ꯫ ꯕꯤꯅꯥꯅ ꯄꯥꯝꯍꯩꯕ ꯅꯪꯅ ꯅꯌꯥꯝꯕꯗ ꯉꯥꯡꯂꯤꯗꯣ ꯀꯩꯅꯣ? ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤ ꯉꯥꯡꯕꯅꯤꯅꯦ꯫ ꯌꯥꯔꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯝꯍꯩꯕ ꯁꯥꯎꯗꯨꯅ ꯆꯠꯈꯤ꯫ ꯃꯥꯒꯤ ꯁꯤꯒꯨꯝꯕ ꯈꯤꯇꯪ ꯍꯥꯏꯔꯨꯕꯗ ꯐꯠ ꯁꯥꯎꯕꯤꯁꯦ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ꯫ ꯏꯗꯣꯝꯆꯥ ꯃꯥꯒꯤꯁꯦ ꯁꯥꯎꯕꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦꯗ, ꯍꯩꯅꯕꯤꯁꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯧꯁꯥꯗ꯭ꯔꯕꯗꯤ ꯗꯨꯀꯥꯟ ꯍꯣꯇꯦꯜꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯁꯤꯊꯔꯅꯤ꯫ ꯑꯩꯅ ꯈꯪꯗꯕ ꯍꯩꯇꯕꯁꯤꯗ ꯑꯩꯁꯦ ꯀꯣꯛ ꯉꯥꯎꯔꯕꯅꯤ꯫ ꯖꯨꯂꯤ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯃꯗꯣꯝꯆꯥꯒ ꯃꯄꯨꯔꯣꯏꯕꯒꯗ ꯄꯤ꯫ ꯖꯨꯂꯤꯅ ꯗꯗꯥ ꯍꯣꯇꯦꯜꯒꯤꯗꯤ ꯑꯩ ꯁꯦꯟꯅꯔꯒꯦ, ꯁꯣꯝꯒꯤꯁꯤꯡꯁꯤꯁꯨ ꯃꯤ ꯑꯃ ꯅꯦꯛꯂꯒ ꯅꯦꯛꯁꯤ, ꯁꯨꯝ ꯄꯥꯝꯍꯩꯗ ꯉꯥꯏꯗꯨꯅ ꯂꯩꯔꯒꯨꯝꯁꯤ꯫ ꯄꯄꯥꯅ ꯍꯣꯠꯅꯔꯝꯕꯁꯤꯡꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯦ꯫ ꯃꯤꯅꯁꯨ ꯊꯤꯅ ꯉꯥꯡꯅꯗꯣꯏꯅꯤ, ꯃꯄꯥ ꯂꯩꯇꯕꯗꯒꯤ ꯄꯨꯝꯅꯃꯛ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ꯫ ꯁꯅꯥꯇꯣꯝꯕꯅ ꯃꯗꯨꯅ ꯐꯔꯅꯤ꯫ ꯖꯨꯂꯤꯅ ꯊꯕꯛ ꯑꯌꯥꯝꯕ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯄꯥꯝꯍꯩꯕ ꯃꯥꯅ ꯃꯪꯂꯤꯟ ꯇꯝꯂꯝꯕꯗꯣ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯌꯥꯝꯕꯗ ꯃꯃꯥꯗꯗꯤ ꯃꯥꯅ ꯋꯥ ꯍꯪꯒꯠꯇꯅ ꯉꯥꯡꯕ ꯉꯝꯂꯕꯁꯨ ꯖꯨꯂꯤꯗꯗꯤ ꯍꯦꯟꯖꯤꯟꯕ ꯉꯝꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯀꯔꯕꯥꯔ ꯈꯔ ꯆꯥꯎꯈꯠꯄ ꯍꯧꯔꯦ꯫ ꯁꯅꯥꯇꯣꯝꯕ ꯃꯆꯥꯅꯨꯄꯤꯕꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯔꯣꯖꯤꯅ ꯄꯄꯥ ꯁꯣꯝꯗ ꯀꯥꯎꯔꯛꯎ ꯕꯣꯜꯗꯣ꯫ ꯁꯦ ꯐꯥꯎꯀꯣ, 1 2 3 ꯌꯥ꯫ ꯖꯨꯂꯤꯅ ꯃꯃꯥꯁꯨ ꯌꯥꯎꯒꯦꯗꯅ꯫ ꯔꯣꯖꯤꯅ ꯃꯃꯥ ꯃꯤꯠ ꯄꯨꯟꯁꯤꯜꯂꯒ ꯁꯥꯟꯅꯕꯤꯗꯣ ꯁꯥꯟꯅꯁꯦ, ꯃꯃꯥ ꯅꯪꯒ ꯑꯩꯒ ꯄꯄꯥꯒ ꯊꯤꯔꯛꯑꯣ꯫ ꯖꯨꯂꯤ ꯃꯃꯤꯠꯇꯣ ꯄꯨꯁꯤꯜꯂꯒ ꯀꯣꯏꯃꯥꯃꯩ꯫ ꯑꯕꯦ ꯗꯥꯁꯅꯥ ꯎꯗ꯭ꯔꯦ, ꯀꯗꯥꯏꯗ ꯂꯩꯒꯦ? ꯃꯃꯥ ꯁꯣꯝꯗ꯫ ꯄꯥꯝꯍꯩꯕ ꯍꯣꯕꯦ ꯊꯣꯛꯂꯛꯄꯗ ꯄꯥꯝꯍꯩꯕꯗ ꯇꯥꯞ ꯀꯣꯟꯁꯤꯜꯂꯤ, ꯁꯅꯥꯇꯣꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ꯫ ꯔꯣꯖꯤꯅ ꯑꯗꯨꯗꯤ ꯀꯀꯥꯅꯦ꯫ ꯖꯨꯂꯤ ꯃꯃꯥꯏꯗꯣ ꯍꯥꯡꯗꯣꯛꯄꯗ ꯄꯥꯝꯍꯩꯕ ꯑꯣꯏꯔꯝꯕꯗꯨꯗ ꯁꯠ ꯊꯥꯗꯣꯛꯏ꯫ ꯑꯩꯅꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯇꯣꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯗꯗꯥ ꯀꯩꯗꯧꯔꯒꯦ? ꯁꯅꯥꯇꯣꯝꯕ ꯖꯨꯂꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯖꯨꯂꯤꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯖꯨꯂꯤ꯫ ꯄꯥꯝꯍꯩꯕ ꯀꯥꯗ ꯐꯠ ꯆꯪꯂꯛꯏ꯫ ꯑꯅꯤꯗꯣ ꯈꯤꯇꯪ ꯍꯟꯗꯣꯛꯅꯩ꯫ ꯄꯥꯝꯍꯩꯕ ꯁꯅꯥꯇꯣꯝꯕꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯇꯥꯃꯣ ꯃꯣꯔꯦ ꯐꯥꯎꯗꯪ ꯆꯠꯂꯨꯆꯣ, ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯄꯣꯠ ꯈꯔ ꯊꯤꯜꯂꯨꯅꯕ꯫ ꯏꯅꯥꯎꯕ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ, ꯑꯩ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ, ꯀꯅꯥꯅꯣꯝꯃ ꯊꯥꯒꯦꯁꯨ ꯊꯥꯔꯣ꯫ ꯄꯥꯝꯍꯩꯕ ꯁꯥꯎꯔꯛꯅ ꯃꯤꯇꯣꯞ ꯊꯥꯕ ꯌꯥꯔꯣꯏꯗꯕ ꯊꯕꯛꯅꯤ, ꯑꯩꯅ ꯆꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯕ ꯀꯝꯄꯦꯅꯤꯒꯤ ꯃꯦꯅꯦꯖꯔꯗꯣ ꯉꯁꯤ ꯂꯥꯛꯀꯅꯤ꯫ ꯑꯩ ꯆꯠꯈ꯭ꯔꯗꯤ ꯀꯅꯥꯅ ꯋꯥꯔꯤ ꯁꯥꯎꯅꯤ? ꯇꯥꯃꯣꯅ ꯃꯔꯣꯜ ꯐꯥꯎꯅꯒꯗꯕꯁꯨ ꯅꯠꯇꯦ, ꯑꯩ ꯆꯠꯄ ꯌꯥꯔꯣꯏ꯫ ꯖꯨꯂꯤ ꯅꯨꯡꯉꯥꯏꯇꯅ ꯄꯥꯝꯍꯩ ꯅꯪ ꯑꯗꯨꯝ ꯆꯠꯂꯨꯔꯣ, ꯃꯦꯅꯦꯖꯔꯗꯣ ꯂꯥꯛꯂꯁꯨ ꯑꯩ ꯁꯣꯝꯒꯤꯗꯣ ꯐꯅꯕ ꯁꯤꯜꯂꯒꯦ꯫ ꯏꯇꯩꯃ ꯐꯔꯛ ꯇꯥꯅꯤ,
नुमिदांग पार्टी सु तौगदबनी होटल क्लासिक ता इतैमा नुपिनी न नुंगारोय तामोनसु वारी साबा पाव फाउनरोय अदुना आई चटपा याद्रे ngasidi तामो गाड़ी दे पुगदबा पोट रेडी दे थमलमबनी पापा लोशिलो सनातोंबा चनिंग दा ड्रेस लोइसिली पापा आइगी फ्रीट फजबा फिल्म हेरोइन गी अदाइना तौबा लेरोको लेरके अपोय बेगी याम लेरतोइनी जुलिए नंगिदी केके लेरोबा बेडशीट का पिलो कवर खरा फजबा यिंगबिरो होय होय सनातोंबदी मसादो इच्चा चनिंगदे पामाइबना अदुम गाइदुना ले ड्रेस लोशनबदु फौ ड्रेस लोशनबा लोइदुना थोलै मचानुपीदा नुंसिने चुपी जुलीगी मखुत्तसु हाइफेट पाइसिलगा आई चलुखिगीको चेक्सिना लेरम मोरे योरगा कुइथदे अहिंग फाउ लेक्ट्रे अदुम नम्फालोंग बाजार चंगलगा मचागी फिरोल बेडशीट पिलो कवर अंगांगी सनापोट जुलीगी फुरिट मोरे मरु अचार बोरोय यामख्रे लेरिबा हराव हराव पोचे मयामदो पुदना थोलै ड्राइवरना सर पोट याम लेरेदा ngasidi सनातोंबा नोकलगा नतैमगा इचानुपीगना तबलको पोटना अयामबनी चलसे युम खरा ngana यौनबा सनातोंबा जुलीदा कॉल तवे दादा पोचे लेबे लोरबो लोरे अमदा चिथरद्रमनी बेमा खजिंग अतेकपुसु यावरे थोंगनबा मरोय मपांग सेमजिलमो याम थुना यरकनी चाकतो लोइथोकलगा इनसांगदी थोंगदना ngaramo अबेदो तुमलमगनो हायो होय खुदेंग थाबी यौरकपदा पुलिसना गाड़ी मथंग मथंग चेक तौरी सर अखोइदि कमदौनी सनातोंबना ड्राइवरदुदा अदुम थौ कइनो कइदौरगे ड्राइवरदुदा कॉल अमा लाखे हेलो होय सर फनी सर गाड़ीदो ममाय लेदुना चिंग लंबिरोमदा थौकी पुलिस की गाड़ी अमसु थौरी सनातोंबना कदोमदनो थौरीसे ड्राइवरदुना सर अखोइबु पुलिसना तानरी डीएसपी निंगथेमनाने तानरीसे जुली पामोमदो खंगचोंग चोंगले तौफों खंगदुना सनातोंबना कॉल तौरे दादा कदाय यौरक्लगे सनातोंबा पाखना जुली फोन दोंगदो थमको दादा कदाय यौरगे हाइबा पुलिसना अखोइबु तानरी डीएसपी निंगथेमगी कांगबुनेनी दा कईगिनो हाइबा मोइना तानरक्लिदो सनातोंबा फोन कखरे जुली मसादो इतेक थकले फोन हंजिन हंजिन तवे फना कुइने लेरगा फोन रिसीव तोरे जुली ऐ तंजादुदा नोंमै अहोबा मखोल अमा ताकी दासना दादा मंदोमचा पाखना चेंसले जुली केदौरगे जुली लेमाइदा वांथदुना तारगा लेरमी बिना चेंसनदुना कोखले मचानुपादा कॉल तवे हेलो पामैबा नथै मसे केनोम तोखरे नंग अमुता लाओ इमा आई हौजिक लाको फरकतानी खरा थापा मफमदा लेरि जुली ज्ञान तारकपदा मथंगी अयुक्ता फिंगौ सेटपा मी मयाम तिंदुना लेरमी सुमांगदा सनातोंबगी थवाय याउद्रबा हक्चांग अंगौबो फिना कुप्तुना लेरि अंगाउबिगी मतगुम जुली चिनसनदुना मपुरोइबगी कुपलिबा फिदो हाइदोकली दासना कदाइनो नंगना खजिंग लेरकनी हाइदेने आई हिंसांग थोंदना गाइरिये दासना से हगोलो से दासना हगोलो सनातोंबबु चिंकटले रोजीसु कप्तुना मपाबा हौदोय पप्पा नंग हगोलो ममा से कपे पप्पा नंग करिगी तुमनन लेरिनो पप्पा बिनासु ओना थोइना कपली पामैबसु मपी सिंथादुना कपी लेकाइगी मी सिंगसु नुंगाइनदे इस नुपी मचासे ओथोंना मराइबक थिरे तौरिसे मपासु मफम खंगदना लेखिद्रे मपुरोइबसु मिनुंगसि लेतन हाटफिख्रेदो जुली सनातोंबगी ममाइदु नाली लाइबक मयादा नोंमैना पानबगी मफम लेबदु उरे दाखफमदु उबदगी मुन्ना येंगदुना ngakle नोंमै जुली कपदो तोखरे
ꯅꯣꯛꯁꯨ ꯅꯣꯛꯇꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯥꯝꯍꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯥꯗꯣ ꯄꯥꯏꯗꯅꯣꯃꯤ ꯄꯥꯝꯍꯩꯕ ꯑꯩ ꯃꯤ ꯍꯥꯠꯀꯦ ꯑꯩ ꯃꯤ ꯍꯥꯠꯀꯦ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯄꯤꯌꯣ ꯄꯥꯝꯍꯩꯕ ꯑꯩꯉꯣꯟꯗ ꯅꯣꯡꯃꯩ ꯄꯤꯌꯣ ꯄꯥꯝꯍꯩꯕ ꯄꯥꯎꯈꯨꯝ ꯑꯝꯇ ꯄꯤꯔꯛꯇꯦ ꯃꯃꯤꯠꯇꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡꯗꯨ ꯅꯠꯇꯅ ꯑꯩ ꯃꯤ ꯍꯥꯠꯀꯅꯤ ꯑꯩ DSP ꯅꯤꯡꯊꯦꯝ ꯍꯥꯠꯀꯦ ꯃꯥꯕꯨꯁꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯀꯅꯤ ꯇꯟꯖꯥꯗꯨꯗ ꯁꯅꯥꯔꯩꯅ ꯅꯤꯡꯁꯤꯡꯂꯝꯕ ꯊꯧꯗꯣꯛꯇꯨ ꯃꯥꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯃꯪꯐꯥꯎꯅꯔꯤ ꯃꯇꯩꯃꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯄꯥꯝꯍꯩꯕ ꯆꯦꯟꯁꯤꯜꯂꯛꯏ ꯏꯇꯩꯃ ꯏꯇꯩꯃ ꯀꯩꯗꯧꯔꯒꯦ ꯖꯨꯂꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ DSP ꯅꯤꯡꯊꯦꯝ ꯍꯥꯠꯀꯦ ꯑꯩ ꯏꯇꯩꯃ ꯃꯥ ꯃꯔꯥꯏꯕꯛ ꯂꯩꯕꯒꯤ ꯍꯤꯡꯍꯧꯕꯅꯤ ꯍꯥ